Ngasigi Shanghai Express amadi Ponafam gi ahanba laimaida anti junta forcing India government na kaukre khongthang asi positive oiba khongthang ama oibe yai hojik Myanmar da laiba khogi tangdu leita da ma phibam ama laibani masi kuina degi lega ba haitar sahi isan sin orakne hojikti masigi mifam khogi India gi kauriba mifam masina ko Myanmar amadi masiga tainaba leibak singdadi mayon amadi sodim ki hongba yai haina kannaba yai Manipurgi oina yengba taragadi masigi mifamsi positive amadi negative ta yengba yai yamna kanna kuptha dragasu ifong phongna khangnaraba ngarang nahangi makhoi chama pandu karigi Manipur da adugu India sida irai laina ngamkai lanna lakli bano haibdo adum nainaba yare maswai sida aduga amana India gi diplomacy amadi India gi intelligence yamna wang aduna karigumba khoi koma ama any torko matamda adum irai laina adum khang India gi intelligence adum mutang wang ba yai aduga khoi gi Manipur da hairagadi masi akhoi na ngakchab natani upai lete